ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯄꯤꯛꯇꯛꯅ ꯐꯖꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯑꯆꯧꯕ ꯄꯥꯠ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯗ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯀꯌꯥ ꯉꯥ ꯐꯥꯕ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯉꯥ ꯐꯥꯕ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯝꯄꯣꯛ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯉꯥ ꯐꯥꯕꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯇ ꯅꯠꯇꯅ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯆꯥꯎꯖꯩ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯨ ꯌꯥꯝꯅ ꯈꯪꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯌꯨꯝꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯄꯥꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯃꯩꯅꯝ ꯑꯃ ꯄꯥꯏꯔꯒ ꯉꯥꯏꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤ ꯆꯥꯎꯕꯒꯤ ꯃꯇꯤꯛ ꯂꯥꯏꯐꯝꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯑꯅꯝꯕꯅ ꯂꯣꯏꯅ ꯃꯌꯨꯝ ꯇꯝꯅ ꯀꯥꯟꯅꯔꯛꯂꯤ, ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯗꯨ ꯃꯁꯥꯗ ꯃꯤꯄꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ꯫ ꯏꯆꯥꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯍꯜꯂꯛꯄꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯤꯁꯦ, ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯍꯧꯔꯤꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯣꯝꯄꯣꯛ ꯂꯥꯞꯇꯛꯅ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯃꯥꯅ ꯎꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯃꯥꯅ ꯉꯥꯏꯔꯤꯕ ꯑꯗꯨ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ꯫ ꯃꯃꯥꯅ ꯉꯥꯏꯔꯤꯕꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯤ ꯑꯗꯨ ꯍꯣꯟꯖꯤꯜꯂꯤ꯫ ꯂꯩꯔꯥ ꯌꯧꯔꯗꯨꯅ ꯃꯃꯥꯗ ꯆꯥꯎꯔꯕ ꯁꯔꯦꯡ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯔꯗꯨꯅ ꯎꯠꯂꯤ꯫ "ꯏꯃꯥ, ꯃꯁꯤ ꯐꯥꯕꯗ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ" ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯅꯣꯛꯁꯤꯜꯂꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯃꯥꯅ ꯄꯥꯠꯇ ꯊꯦꯡꯅ ꯊꯦꯡꯅ ꯂꯩꯒꯅꯣ ꯍꯥꯏꯕꯁꯦ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯆꯠꯁꯤ ꯂꯥꯛꯑꯣ, ꯊꯦꯡꯂꯕꯅꯤꯅꯦ꯫ ꯄꯥꯠ ꯑꯁꯤꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯅꯤ, ꯏꯃꯥ ꯏꯆꯥ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯄꯥꯠ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯃꯥꯗ, "ꯏꯃꯥ, ꯑꯩꯅ ꯉꯁꯥꯏ ꯉꯥ ꯐꯥꯕꯗꯅꯦ, ꯃꯤ ꯑꯇꯩꯅꯗꯤ ꯆꯪꯗꯕ ꯃꯐꯝ ꯑꯃ ꯂꯩꯍꯧꯏ꯫ ꯑꯗꯨꯗ ꯑꯩꯅꯅꯦ ꯈꯔ ꯆꯪꯁꯤꯟꯕꯗ ꯁꯥꯔꯦꯡ ꯑꯁꯤ ꯐꯥꯕꯅꯤ꯫ ꯑꯩꯅꯅꯦ ꯁꯥꯔꯦꯡꯁꯦ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯅ ꯂꯥꯞꯅ ꯎꯕꯗ ꯈꯣꯡꯅꯥꯡ ꯑꯃꯁꯨ ꯎꯏ꯫ ꯈꯣꯡꯅꯥꯡꯗꯣ ꯌꯥꯝꯅꯁꯨ ꯆꯥꯎꯏ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯆꯧꯕ ꯈꯨꯜ ꯑꯃꯁꯨ ꯏꯐꯨꯠꯁꯨ ꯂꯩ, ꯃꯗꯨꯗꯅꯦ ꯉꯥ ꯃꯌꯥꯝ ꯂꯩꯕꯁꯨ ꯃꯥꯜꯂꯤꯉꯣ." ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯅ, "ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯃꯗꯨꯗ ꯆꯪꯕ ꯌꯥꯗꯦꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯗ ꯆꯪꯂꯨꯔꯕꯗꯤ ꯏꯆꯥ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ, ꯑꯗꯨꯅꯅꯦ ꯃꯗꯨꯗ ꯆꯪꯒꯅꯨ꯫ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯣ ꯂꯥꯏ ꯌꯥꯝ ꯂꯩꯕꯒꯤꯅꯤ, ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯪꯅ ꯊꯧꯑꯣꯏꯗꯅ ꯅꯪꯅ ꯃꯇꯨꯡ ꯆꯪꯂꯨꯔꯕꯗꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯁꯦ ꯎꯈꯤꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯁꯦ ꯏꯜꯂꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ." ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯃꯃꯥꯗ, "ꯍꯣꯏ ꯏꯃꯥ, ꯑꯩ ꯃꯇꯨꯡ ꯆꯪꯂꯔꯣꯏꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥ ꯇꯝꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯪꯂꯥꯟꯗꯅꯤ ꯁꯛꯇꯤ ꯎꯗꯕꯤ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩꯕꯤ, ꯁꯝꯂꯥꯡꯅ ꯃꯥꯏꯊꯣꯡ ꯂꯣꯠꯂꯤꯕꯤ ꯇꯣꯝꯄꯣꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯤꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯝꯅ ꯍꯤ ꯑꯗꯨ ꯍꯣꯜꯂꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯌꯧꯔꯛꯂꯕꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯣꯏꯔꯩ ꯂꯩꯅ ꯇꯣꯝꯄꯣꯛꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯂꯥꯞꯇꯛꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯈꯤꯕꯗꯨ ꯇꯣꯝꯄꯣꯛꯅ꯫ ꯁꯛꯇꯝ ꯑꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯥꯡꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯉꯥꯡꯐꯨꯡ ꯇꯧꯔꯦ꯫ ꯃꯤꯁꯨ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯃꯥꯒꯤ ꯂꯩꯖꯕ ꯂꯨ ꯂꯥꯡ ꯄꯥꯏꯗꯨꯅ ꯀꯨꯝꯊꯅꯔꯛꯂꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯀꯨꯝꯊꯔꯛꯇꯨꯅ ꯂꯨ ꯂꯥꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯨꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯈꯨꯠꯅ ꯉꯥ ꯍꯨꯝꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥ ꯑꯃꯠꯇ ꯐꯥꯎ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯇꯣꯝꯄꯣꯛ ꯊꯋꯥꯏ ꯋꯥꯅ ꯄꯥꯠꯀꯤ ꯃꯌꯥꯏꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯃꯥꯅ ꯉꯔꯥꯡ ꯆꯪꯂꯨꯅꯨ ꯍꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯂꯥꯞꯅ ꯌꯦꯡꯂꯛꯄꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯕꯗꯨ ꯇꯣꯝꯄꯣꯛꯅ ꯎꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥ ꯈꯔ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯉꯥ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯣ ꯂꯥꯏ ꯌꯥꯝ ꯂꯩꯕꯒꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯥ ꯃꯌꯥꯝꯅ ꯁꯥꯟꯅꯕꯗꯣ ꯃꯗꯨꯗ ꯆꯪꯒꯦ ꯈꯟꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯕ ꯊꯣꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯁꯨ ꯌꯥꯏ." ꯇꯣꯝꯄꯣꯛ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫
ꯑꯩꯕꯨ ꯉꯁꯤꯁꯦ ꯉꯥ ꯑꯃꯠꯇ ꯐꯥꯗꯅ ꯌꯨꯝꯗ ꯍꯟꯕ ꯇꯥꯔꯕ꯭ꯔꯥ? ꯑꯩ ꯉꯥ ꯑꯆꯧꯕ ꯑꯃꯠꯇꯗꯤ ꯐꯥꯔꯒ ꯌꯨꯝꯗ ꯀꯥꯅꯤꯡꯈ꯭ꯔꯦꯗ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯩ ꯉꯥ ꯑꯆꯧꯕ ꯑꯃꯗꯤ ꯐꯥꯗꯕ ꯌꯥꯗꯦ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥꯗ ꯁꯣꯏꯗꯅ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯌꯥꯝꯅ ꯆꯪꯕ ꯀꯤꯅꯔꯤꯕ ꯂꯩꯌꯥꯝ ꯄꯨꯟꯐꯝ ꯑꯗꯨ ꯇꯣꯝꯄꯣꯛꯅ ꯍꯤ ꯍꯣꯟꯖꯤꯟꯗꯨꯅ ꯂꯨ ꯂꯥꯡ ꯊꯨꯝꯖꯤꯟꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯔꯛꯏ꯫ ꯃꯥꯅ ꯑꯁꯨꯝ ꯂꯨ ꯂꯥꯡ ꯊꯥꯛꯄ ꯊꯨꯝꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯥꯅ ꯉꯔꯥꯡ ꯃꯃꯥꯗ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯈꯨꯜ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯎꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯆꯥꯗꯨꯅ ꯁꯥꯟꯅꯕ ꯑꯗꯨꯁꯨ ꯇꯣꯝꯄꯣꯛꯅ ꯂꯥꯞꯇꯛꯅ ꯎꯔꯤꯕꯅꯤ꯫ ꯃꯈꯨꯜ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯋꯥꯈꯜꯁꯨ ꯆꯤꯡꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯁꯨ ꯃꯝꯂꯤ ꯇꯧꯔꯛꯂꯤ, ꯑꯗꯨꯕꯨ ꯌꯨꯝꯗ ꯃꯤ ꯑꯌꯥꯝꯕꯅ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯇꯤ ꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯇ꯭ꯔꯤ꯫ ꯇꯣꯝꯄꯣꯛ ꯃꯪꯂꯝꯕ ꯑꯗꯨ ꯐꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯤ ꯑꯗꯨ ꯍꯣꯟꯕꯗ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯥꯕꯒꯨꯝꯅ ꯇꯧꯔꯤ, ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯇꯣꯝꯄꯣꯛ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯈꯟꯕꯅꯗꯤ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯁꯤꯔꯁꯤ ꯆꯪꯉꯒ ꯆꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯔꯛꯇꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯂꯩꯄꯥꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯄꯟ ꯌꯧꯔꯕ ꯃꯇꯨꯡꯗ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯔꯒ ꯎꯁꯥ ꯑꯃꯒꯤ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯀꯔꯤ ꯇꯧꯔꯛꯏ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯐꯖꯔꯕ ꯃꯉꯥꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯇꯣꯝꯄꯣꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯉꯧꯕ ꯋꯥꯍꯣꯡ ꯑꯃꯈꯛ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯀꯣꯏꯔꯩ ꯂꯩꯅ ꯄꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛꯅ ꯄꯨꯔꯛꯄ ꯍꯤ ꯑꯗꯨꯗ ꯑꯃꯨꯛ ꯇꯣꯡꯈꯤꯔꯝꯃꯤ꯫ ꯋꯥꯍꯣꯡ ꯑꯗꯨꯅ ꯍꯤ ꯑꯗꯨꯗ ꯇꯣꯡꯕ ꯃꯇꯝꯗ ꯍꯤ ꯑꯗꯨ ꯁꯅꯥꯒꯤ ꯍꯤ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯄꯨꯡꯂꯪ ꯐꯖꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯪꯂꯥ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯋꯥꯍꯣꯡ ꯑꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯍꯤ ꯑꯗꯨꯗ ꯇꯣꯡꯂꯝꯂꯒ ꯍꯥꯟꯅꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯨꯟ ꯑꯗꯨꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯄꯥꯏꯁꯤꯟꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯉꯥꯜꯂꯝꯕ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯅꯣꯡꯁꯨ ꯉꯥꯟꯐꯨꯝ ꯇꯧꯔꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯔꯛꯄ ꯑꯁꯤꯗ ꯇꯣꯝꯄꯣꯛꯁꯨ ꯈꯣꯡꯅꯥꯡ ꯃꯊꯛ ꯑꯗꯨꯗ ꯂꯣꯠꯂꯝꯕ ꯑꯗꯨ ꯇꯣꯛꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯍꯤ ꯑꯗꯨ ꯇꯝꯅ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯒ ꯍꯤ ꯑꯗꯨꯗ ꯀꯥꯔꯛꯄꯗ ꯁꯅꯥ ꯃꯆꯨꯒꯤ ꯃꯔꯨꯝ ꯑꯃ ꯌꯥꯎꯔꯝꯕꯗꯨ ꯇꯣꯝꯄꯣꯛꯅ ꯉꯛꯆꯥꯟꯅꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯁꯅꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯍꯥꯞꯆꯤꯟꯗꯨꯅ ꯃꯥꯅ ꯉꯔꯥꯡ ꯊꯨꯝꯂꯝꯕ ꯂꯨ ꯂꯥꯡ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯄꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕ ꯑꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯉꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯇꯣꯝꯄꯣꯛꯅ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ナꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯋꯥꯅ ꯉꯥꯏꯔꯝꯕ ꯑꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ "ꯏꯃꯥ, ꯁꯦ ꯃꯤꯠ ꯄꯥꯡꯉꯨ, ꯅꯆꯥ ꯂꯥꯛꯑꯦ, ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯨꯏ, ꯅꯆꯥꯅ ꯀꯧꯏꯁꯦ ꯇꯥꯗ꯭ꯔꯕ? ꯏꯃꯥ!" ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯃꯃꯥꯕꯨ ꯀꯧꯖꯩ꯫ ꯃꯃꯥꯅ ꯃꯆꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯒꯨꯝ ꯇꯧꯔꯒ ꯃꯃꯥꯅ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥ ꯑꯗꯨ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯈꯤꯕ, ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯍꯔꯥꯎ ꯄꯨꯟꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯖꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯜꯂꯒ ꯄꯤꯛꯂꯕ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯌꯨꯝꯒꯤ ꯀꯥꯆꯤꯜ ꯑꯃꯗꯒꯤ ꯃꯉꯥꯜ ꯑꯃ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯌꯦꯡꯂꯨꯕꯗ ꯉꯔꯥꯡ ꯃꯥꯅ ꯄꯨꯔꯛꯄ ꯁꯅꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯁꯅꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯁꯤ ꯑꯣꯏꯔꯗꯤ ꯃꯉꯥꯜꯁꯦ ꯃꯤꯅ ꯎꯔꯔꯣꯏ. ꯏꯃꯥ ꯂꯩꯇꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯒꯦ ꯇꯧꯕꯁꯤꯗ ꯌꯦꯠꯈ꯭ꯔ ꯄꯣꯠꯅꯤ." ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯅꯥꯒꯤ ꯃꯔꯨꯝ ꯍꯥꯞꯄ ꯆꯐꯨ ꯑꯗꯨ ꯈꯪꯍꯧꯗꯅ ꯁꯅꯥ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯄꯨꯡꯂꯪ ꯂꯪꯉꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯨ ꯈꯝ ꯊꯦꯡꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯂꯛꯄꯗ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯩꯖꯨꯞ ꯑꯗꯨ ꯎꯔꯛꯏ꯫ ꯃꯁꯤ ꯑꯃꯨꯛ ꯁꯅꯥ ꯑꯣꯟꯈꯤꯗꯣꯏ ꯖꯥꯠꯂꯥ? ꯐꯔꯦ, ꯑꯣꯜꯂꯒ ꯑꯣꯜꯂꯦ, ꯑꯣꯟꯗ꯭ꯔꯒ ꯑꯣꯟꯗ꯭ꯔꯦ. ꯃꯁꯤꯒꯤ ꯃꯔꯨꯝ ꯑꯁꯦ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯂꯣꯠꯄꯅ ꯐꯔꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯅ ꯁꯅꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯐꯃꯨꯡꯗ ꯊꯝꯗꯨꯅ ꯐꯩꯖꯨꯞꯅ ꯃꯉꯥꯜ ꯑꯗꯨ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯁꯅꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯉꯥꯜ ꯊꯣꯛꯇꯦ. ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯈꯛ ꯃꯉꯥꯜ ꯊꯣꯛꯏ. ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯇꯣꯝꯄꯣꯛꯁꯨ ꯑꯍꯤꯡ ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯇꯣꯝꯄꯣꯛꯀꯤ ꯃꯪꯂꯥꯟꯗ ꯍꯥꯟꯅ
ꯃꯃꯥꯡꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯒ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯑꯊꯣꯏꯕ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯎ꯫ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯌꯣꯛꯄꯤꯔꯛꯎ꯫ ꯑꯩ ꯄꯥꯠ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯅꯪꯅ ꯐꯥꯅꯤꯡꯕ ꯉꯥ ꯐꯥꯕꯗ ꯑꯩꯅ ꯑꯊꯤꯡꯕ ꯄꯤꯔꯣꯏ꯫ ꯃꯌꯥꯝꯅ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯅꯨꯡꯇꯤꯒꯤ ꯉꯥ ꯐꯥꯕ ꯂꯥꯛꯎ꯫ ꯅꯪꯅ ꯂꯥꯛꯄꯗ ꯀꯅꯥꯁꯨ ꯂꯣꯏꯅꯔꯛꯀꯅꯨ, ꯅꯇꯣꯝꯇꯃꯛ ꯂꯥꯛꯎ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯅꯤꯡꯕ ꯉꯥ ꯐꯥꯕ ꯌꯥꯒꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯤ ꯑꯗꯨ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯅꯥꯒꯤ ꯃꯔꯨꯝ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯥꯀꯜꯗ ꯑꯉꯥꯡ ꯑꯃ ꯏꯁꯤ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯦ꯫ ꯑꯩꯕꯨ ꯇꯨꯝꯅ ꯇꯨꯝꯅ ꯃꯪ ꯑꯃꯁꯨ ꯃꯪꯂꯕ꯭ꯔꯥ? ꯀꯩꯅꯣꯅꯦ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯃꯥꯅ ꯍꯥꯏꯕꯅꯦꯕ ꯃꯐꯝꯗꯨꯗ ꯆꯪꯉꯨꯅꯣꯅ, ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯔꯦꯅꯦ, ꯑꯩ ꯅꯨꯄꯤ ꯌꯥꯎꯗꯅ ꯃꯄꯥ ꯑꯣꯏꯔꯦꯅꯦꯁꯦ꯫ ꯃꯤꯅꯅꯦ ꯁꯣꯏꯗꯅ ꯅꯣꯛꯅꯕ ꯇꯥꯕꯅꯦ꯫ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯇꯣꯝꯄꯣꯛꯅ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛꯅ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯌꯣꯛꯆꯕ ꯃꯆꯥ ꯑꯗꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯥꯊꯩꯔꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕు ꯃꯆꯥ ꯁꯛꯅ ꯌꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯛꯁꯨ ꯂꯥꯏꯃꯨꯛ ꯐꯖꯩ, ꯂꯥꯏꯗ ꯂꯥꯏ ꯃꯥꯜꯂꯤ꯫ ꯋꯥꯉꯥꯡ ꯁꯉꯥꯡ, ꯋꯥꯍꯩ ꯋꯥꯇꯥ, ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯃꯤ꯫ ꯉꯁꯤꯁꯨ ꯇꯣꯝꯄꯣꯛꯀꯤ ꯊꯣꯡꯒꯥꯜꯗ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯇꯣꯝꯄꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯐꯨꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯣꯝꯄꯣꯛꯀꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ꯫ ꯇꯣꯝꯄꯣꯛꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝ ꯑꯁꯤ ꯐꯨꯕꯁꯨ ꯌꯥꯗꯕꯒꯨꯝꯁꯨ ꯇꯧ, ꯆꯩꯔꯕꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯕ ꯑꯁꯤꯗ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯆꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯁꯥꯕꯤ ꯐꯥꯖꯤꯜꯂꯛꯄ ꯑꯁꯤꯗ ꯀꯔꯤꯕꯨ ꯍꯥꯏꯅꯤ ꯈꯪꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯁꯨ ꯇꯣꯝꯄꯣꯛꯅ ꯌꯦꯠꯄ ꯄꯥꯝꯗꯦ꯫ ꯂꯝ ꯂꯝꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥ ꯂꯥꯛꯇꯨꯅ ꯍꯥꯏꯖꯕꯗꯁꯨ ꯃꯆꯥꯅꯨꯄꯤꯅ ꯌꯥꯗꯕ ꯑꯁꯤꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯟꯐꯝ ꯈꯪꯗꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯃꯆꯥꯒꯤꯗꯃꯛ ꯋꯥꯖꯕ ꯑꯁꯤ ꯎꯕꯗ ꯂꯩꯁꯤꯂꯦꯝꯕꯤꯅ ꯃꯄꯥ ꯇꯣꯝꯄꯣꯛꯇ, ꯄꯟꯊꯧ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯅꯆꯥꯅ ꯈꯣꯏꯗꯥꯖꯕ ꯁꯥꯐꯕ ꯅꯨꯄꯥ ꯑꯗꯣ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯗꯨ ꯐꯥꯎꯕꯗꯤ ꯄꯟꯊꯧꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯈꯨ꯫ ꯅꯆꯥꯁꯨ ꯈꯪꯖꯩ, ꯎꯖꯩ, ꯅꯆꯥꯕꯨ ꯁꯦꯟꯅꯕꯗ ꯄꯟꯊꯧ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕ꯫ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯂꯩꯁꯤꯂꯦꯝꯕꯤ, ꯀꯔꯤꯒꯤ ꯋꯥꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯗꯤꯅꯦ ꯃꯄꯥ ꯑꯃ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯤꯅꯦꯍꯦ꯫ ꯏꯄꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯄꯅꯤ, ꯏꯆꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯄꯅꯤ꯫ ꯏꯄꯥꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯐꯝ ꯈꯪꯗꯦꯅꯦꯍꯦ꯫ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯂꯩꯁꯤꯂꯦꯝꯕꯤ, ꯅꯪꯅ ꯁꯥꯐꯕ ꯇꯝꯕ ꯃꯥꯕꯨ ꯀꯧꯒꯦ ꯈꯜꯂꯕꯗꯤ ꯅꯪꯒꯤ ꯅꯍꯩ ꯑꯗꯣ ꯁꯤꯖꯤꯟꯅꯔꯒ ꯀꯧꯕꯗꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯏꯄꯥꯅ ꯀꯜꯂꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯆꯥꯕꯨ ꯃꯐꯝ ꯆꯥꯅ ꯂꯩꯍꯧꯕ ꯑꯗꯨꯕꯨꯅꯤ ꯏꯄꯥꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯇꯁꯦꯡꯕꯗꯤ ꯂꯩꯁꯤꯂꯦꯝꯕꯤ ꯑꯁꯤ ꯂꯥꯏꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯁꯥꯗ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯂꯩꯁꯤꯂꯦꯝꯕꯤꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤꯒꯤ ꯋꯥꯈꯜ ꯃꯥꯟꯅꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯤ ꯂꯥꯟ ꯌꯥꯝꯅ ꯄꯥꯝꯃꯤ, ꯃꯤꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕ, ꯐꯨ ꯆꯩꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯗꯤ ꯃꯌꯥꯝꯕꯒ ꯃꯥꯟꯅꯗꯦ꯫ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯤꯆꯝꯗ ꯅꯠꯇꯅ ꯁꯥ ꯎꯆꯦꯛ ꯖꯤꯕ ꯄꯥꯟꯕꯕꯨꯁꯨ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯁꯤ ꯃꯊꯃꯣꯏ ꯁꯦꯡꯕꯇ ꯅꯠꯇꯅ ꯃꯍꯩꯒꯤ ꯊꯥꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯡ ꯇꯦꯟ ꯄꯥꯗꯨꯅ ꯃꯊꯟꯇꯒ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡꯒ ꯂꯝꯕꯥꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯍꯩ ꯑꯁꯤ ꯀꯅꯥꯗꯁꯨ ꯎꯠꯇꯦ꯫ ꯃꯍꯥꯛꯅ ꯎꯠꯇ꯭ꯔꯕꯁꯨ ꯃꯥꯒ ꯅꯛꯅꯕ ꯃꯤꯑꯣꯏꯅꯗꯤ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯍꯟꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯦ꯫ ꯂꯨꯔꯤꯕꯗꯤ ꯃꯥꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯀꯔꯝꯕ ꯃꯆꯥꯗ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯈꯔꯅ ꯍꯥꯏ ꯃꯆꯥ ꯑꯍꯜꯅ ꯑꯣꯏꯐꯝ ꯊꯣꯛꯏ, ꯈꯔ ꯑꯃꯅ ꯍꯥꯏ ꯑꯇꯣꯝꯕꯅ ꯑꯣꯏꯕꯅ ꯂꯩꯄꯥꯛ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯂꯝ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯁꯤꯗ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯑꯔꯣꯟꯕ ꯀꯥ ꯑꯃꯗ ꯂꯥꯛꯇꯨꯅ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯗꯨꯒ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯏꯄꯨ, ꯀꯔꯝ ꯇꯧꯁꯤꯒꯦ? ꯏꯄꯨꯅ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯕꯤꯔꯛꯎ꯫ ꯏꯄꯨꯅ ꯍꯥꯏꯕ ꯋꯥꯗꯨꯅ
ꯅꯁꯨꯅ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯐꯝꯅꯥꯏꯕ ꯑꯍꯜ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯏꯄꯨꯅ ꯈꯟꯕꯗꯗꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯗꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ, ꯃꯄꯥꯡꯒꯜ ꯃꯔꯤꯡꯖꯦꯜ ꯂꯩꯕ, ꯃꯗꯨꯅꯅꯦ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯐꯝꯕꯗ ꯃꯇꯤꯛ ꯆꯥꯏ ꯈꯟꯖꯩꯗꯣ꯫ ꯃꯔꯝ ꯑꯁꯤꯅ ꯊꯪꯅꯕꯗ ꯂꯩꯕ ꯂꯩꯄꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯥꯖꯤꯟꯈꯤꯕ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯆꯝꯁꯤꯡ ꯑꯗꯨꯕు ꯂꯧꯊꯣꯛꯄ ꯑꯣꯏꯅ ꯂꯥꯟ ꯇꯧꯔꯁꯤ꯫ ꯃꯁꯤꯗ ꯂꯥꯟ ꯇꯧꯒꯗꯧꯔꯤꯕ ꯑꯁꯦ ꯁꯨꯞꯅꯇꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯏꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯗꯣ ꯁꯤꯟꯅꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯐꯝꯅꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯟꯕ ꯂꯩꯄꯥꯛ 19 ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯒ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅꯁꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜꯕꯨ ꯁꯧꯒꯠꯄ, ꯈꯔ ꯑꯃꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯇꯣꯝꯕꯕꯨ ꯁꯧꯒꯠꯄ ꯇꯧꯗꯨꯅ ꯋꯥ ꯀꯌꯥ ꯉꯥꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯃꯄꯥꯅ ꯅꯤꯡꯊꯧ ꯈꯟꯕꯒꯤ ꯁꯤꯜꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯥ ꯀꯌꯥ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕ ꯀꯌꯥꯒ ꯇꯥꯟꯅꯔꯒ ꯂꯧꯔꯕ ꯐꯤꯔꯦꯞꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯍꯜ ꯑꯁꯤꯅ ꯃꯥꯒꯤ ꯃꯅꯥꯏ ꯈꯔꯒ ꯌꯨ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯅꯦ ꯑꯉꯝꯕ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯗꯤ ꯑꯉꯝꯕꯅ ꯍꯦꯟꯅ ꯆꯥꯏꯅ, ꯅꯠꯇ꯭ꯔꯅꯦ ꯃꯇꯥꯎ ꯃꯌꯥꯝ? ꯑꯇꯩ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯅꯤ ꯑꯉꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯍꯌꯦꯡꯒꯤ ꯅꯤꯡꯊꯧ ꯈꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯁꯨ ꯑꯉꯝꯕꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯁꯤꯅ ꯄꯪꯊꯥꯗ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜ ꯑꯗꯨ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝꯕꯗ, ꯏꯌꯥꯝꯕ, ꯂꯥꯟ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯝꯕ ꯉꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ꯫ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯏꯌꯥꯝꯕ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜ ꯑꯗꯨꯅ ꯀꯔꯦꯝꯅꯅ, ꯏꯅꯥꯎ, ꯅꯌꯥꯝꯕꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯁꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅ ꯉꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯂꯥꯟꯒꯤ ꯋꯥ ꯇꯥꯟꯅꯐꯝ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜ ꯑꯗꯨꯅ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ, ꯀꯔꯤ ꯀꯔꯝꯕ ꯌꯥꯊꯪ ꯑꯣꯏꯔꯕꯅꯣ ꯁꯅꯥꯏꯕꯨꯡꯉꯣ? ꯑꯩꯅ ꯂꯥꯟ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯅꯥꯎ ꯑꯇꯣꯝꯕ ꯑꯁꯤꯒꯤ ꯆꯥꯛꯇ ꯍꯨ ꯍꯥꯞꯆꯤꯟꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯃꯁꯦ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯕꯗ ꯑꯩꯅ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯄꯤꯒꯅꯤ꯫ ꯂꯩꯄꯥꯛ ꯄꯥꯝꯃꯦ ꯂꯩꯄꯥꯛ ꯄꯤꯒꯅꯤ, ꯁꯅꯥ ꯄꯥꯝꯃꯦ ꯁꯅꯥ ꯄꯤꯒꯅꯤ, ꯐꯝꯖꯥꯎ ꯄꯥꯝꯃꯦ ꯐꯝꯖꯥꯎ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜ ꯑꯗꯨ ꯂꯥꯟꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜ ꯑꯗꯨ ꯂꯥꯟ ꯌꯥꯎꯔꯗꯨꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ, ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯊꯟꯇ ꯑꯩꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯒ ꯀꯔꯝꯅ ꯂꯥꯟ ꯇꯧꯒꯗꯧꯔꯤꯕꯅꯣꯅꯦꯍꯦ? ꯁꯦꯡꯅ ꯐꯖꯅ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯆꯝꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯀꯩꯗꯧꯕꯒꯦ? ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜ ꯑꯗꯨꯅ, ꯍꯥꯏ, ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯂꯩꯒꯅꯨ, ꯅꯪꯒꯤ ꯂꯥꯟꯃꯤ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜ ꯑꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯈ꯭ꯔꯒ ꯑꯇꯣꯞꯄ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯗ ꯂꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ 9 ꯂꯩꯔꯝꯃꯤ꯫ ꯃꯆꯥ 9 ꯑꯁꯤ ꯂꯝ ꯂꯝꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯗ ꯊꯥꯖꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯀꯌꯥꯗꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯂꯤꯁꯤꯡ ꯂꯥꯛꯄ ꯑꯁꯤꯗꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜ ꯑꯁꯤ ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯁꯥꯅ ꯈꯪꯖꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ꯫ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯅꯣꯛꯂꯒ, ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯖꯧꯅ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ? ꯑꯩꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯊꯋꯥꯏ ꯃꯥꯡꯂꯦ꯫ ꯐꯅꯕꯨ ꯊꯧꯅꯥ ꯂꯩꯔꯤꯅꯦꯍꯦ, ꯃꯊꯟꯇꯒ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯝꯕꯥꯅꯤ ꯀꯥꯏꯅ ꯊꯣꯛꯆꯔꯛꯄ ꯁꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯊ꯭ꯋꯥꯏ ꯃꯆꯥ ꯑꯗꯣ ꯃꯥꯡꯕ ꯇꯥꯔꯦ, ꯀꯅꯥꯅ ꯅꯪꯕꯨ ꯀꯟꯕꯤꯒꯅꯤ? ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯊ ꯅꯣꯛꯂꯝꯃꯤ꯫ ꯅꯣꯛꯄ ꯂꯦꯞꯂꯒ ꯑꯃꯨꯛ, ꯅꯪꯒꯤ ꯅꯄꯥ ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯀꯟꯕꯤꯕ ꯉꯝꯒꯗ꯭ꯔꯣ? ꯑꯃꯨꯛꯁꯨ ꯁꯤꯊ ꯅꯣꯛꯏ꯫ ꯑꯁꯣꯝꯗꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯝꯃꯤ꯫
ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ "ꯏꯄꯥ, ꯅꯆꯥ ꯁꯦꯝ ꯁꯥꯔꯤ ꯂꯥꯟꯒꯤꯗꯃꯛ." ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥ ꯅꯤꯡꯊꯧꯅ "ꯑꯇꯣꯝꯕ, ꯇꯣꯛꯂꯁꯤ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯈꯟꯕꯒꯤ ꯋꯥꯔꯦꯞ ꯑꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯁꯨ ꯆꯠꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ꯫ ꯅꯄꯥꯅ ꯇꯧꯔꯤꯕ ꯅꯤꯡꯊꯧ ꯈꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯦ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯣ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯔꯝꯂꯅꯤ, ꯁꯣꯏꯗꯅ ꯍꯥꯠꯄꯤꯔꯝꯃꯅꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯆꯦꯕꯥꯎ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯆꯦꯕꯥꯎ ꯑꯁꯤꯒꯤ ꯋꯥꯔꯣꯜꯗꯤ "ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯣ ꯑꯩꯈꯣꯏꯗ ꯆꯪꯖꯔꯛꯑꯣ꯫ ꯀꯔꯤꯒꯨꯝꯕ ꯆꯪꯖꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥ ꯑꯁꯤꯒꯤ ꯊꯋꯥꯏ ꯀꯟꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯪꯖꯗꯕ ꯊꯣꯛꯂꯕꯗꯤ ꯅꯆꯥ ꯊꯧꯅꯥ ꯐꯕ ꯑꯁꯦ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯅꯤ." ꯑꯁꯨꯝꯅ ꯆꯦꯕꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯂꯛꯏ꯫ ꯂꯥꯟꯒꯤꯗꯃꯛ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯇꯥꯗꯕ ꯃꯈꯩ ꯂꯥꯟꯐꯝꯗ ꯁꯒꯣꯜ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄా ꯑꯇꯣꯝꯕꯗꯨ ꯂꯥꯟꯐꯝ ꯌꯧꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯩꯒꯤ ꯇꯦꯟ ꯂꯤꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯃꯥꯌꯣꯛ ꯌꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯔꯥꯞꯄ ꯆꯤꯡꯗꯣꯜ ꯑꯃꯗꯒꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯤꯟꯗ ꯃꯣꯃꯣꯟꯀꯁꯨ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯉꯥꯏꯔꯛꯂꯤꯕ ꯇꯝꯕ ꯁꯥꯐꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯦꯗꯅ꯫ ꯀꯌꯥꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯤꯕꯅꯣ!" ꯑꯁꯣꯝꯗꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯌꯥꯝꯕ ꯂꯥꯟꯃꯤ ꯀꯌꯥꯗꯤ ꯊꯋꯥꯏ ꯃꯥꯡꯂꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯃꯊꯧꯅꯥ ꯍꯟꯗꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯇꯧꯔꯤꯕ ꯂꯥꯟ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯂꯩꯒꯤ ꯇꯦꯟ ꯀꯥꯞꯄꯒꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯟꯕ ꯉꯝꯂꯛꯂꯝꯗꯦ꯫ ꯃꯁꯥꯗꯨ ꯈꯪꯋꯥ ꯋꯥꯔꯛꯂꯝꯃꯤ, ꯁꯣꯔꯁꯨ ꯍꯣꯟꯕ ꯉꯝꯁꯤꯜꯂꯛꯇꯦ, ꯃꯆꯤꯟꯗ ꯏ ꯑꯣꯕꯁꯨ ꯍꯧꯔꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯍꯨ ꯍꯥꯞꯄꯨ ꯍꯥꯏꯔꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯍꯨ ꯍꯥꯞꯄ ꯆꯥꯛ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯏꯊꯤꯔꯝꯗꯥꯏ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯅ ꯅꯤꯡꯉꯝꯗꯅ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥꯅ ꯂꯥꯟ ꯄꯥꯝꯗ ꯃꯌꯥꯝꯕꯕꯨ ꯃꯥꯏꯊꯤꯔꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯦꯝꯈꯥꯛ ꯑꯣꯏꯔꯤꯕ ꯃꯅꯥꯎꯅꯨꯄꯥꯅ ꯃꯌꯥꯝꯕꯕꯨ ꯀꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯅꯥꯎꯕꯨ ꯅꯨꯡꯁꯤꯗꯕꯗꯒꯤ ꯍꯨ ꯍꯥꯞꯆꯤꯜꯂꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯏꯊꯤꯒꯗꯧꯔꯦ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ, "ꯑꯣ, ꯑꯩꯅ ꯍꯨ ꯑꯗꯨ ꯍꯥꯞꯂꯝꯗ꯭ꯔꯕꯗꯤ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤꯅ ꯂꯥꯏꯅ ꯂꯥꯟ ꯑꯁꯦ ꯉꯝꯂꯝꯒꯗꯕꯅꯤꯀꯣ꯫ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ! ꯑꯩꯅ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯡ ꯇꯥꯛꯇꯧꯔꯦ." ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯅꯣꯡꯊꯛꯂꯣꯝꯗ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯀꯨꯞꯁꯤꯜꯂꯛꯏ꯫ ꯂꯥꯞꯇꯛꯅ ꯃꯁꯝ ꯑꯉꯧꯕ ꯍꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯨꯠꯇ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏꯔꯒ ꯂꯥꯟꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯇꯦꯟ ꯀꯥꯞꯂꯛꯄꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯅꯣꯡꯊꯛꯂꯣꯝꯗ ꯅꯣꯡꯂꯩꯁꯤꯡꯅ ꯄꯨꯈꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯂꯥꯟ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯟ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯃꯤꯔꯩꯕꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯤ ꯁꯣꯔ ꯍꯣꯟꯈꯤꯗ꯭ꯔꯦ, ꯃꯃꯤꯠ ꯑꯅꯤꯁꯨ ꯄꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯕ ꯑꯗꯨꯗꯤ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯐꯣꯡꯅ ꯀꯞꯄꯗꯤ ꯉꯝꯗ ꯊꯃꯣꯏꯗ ꯀꯞꯆꯔꯤ꯫ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯅꯤ ꯑꯗꯨꯗꯤ ꯃꯆꯥꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯒꯨꯝꯅ ꯇꯥꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗꯗꯨꯅ ꯇꯦꯡꯊꯥꯖꯔꯝꯃꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯁꯒꯣꯜ ꯗꯣꯂꯥꯏ ꯑꯃꯗ ꯍꯥꯞꯂꯒ ꯃꯌꯨꯝꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯍꯤ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯂꯒ ꯃꯌꯥꯝꯅ ꯂꯥꯏꯐꯝꯅꯤ ꯍꯥꯏꯅ ꯀꯤꯅꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯒꯤ ꯏꯐꯨꯠ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯒ ꯂꯩꯁꯤꯂꯦꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯏꯐꯨꯠ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯩꯁꯤꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯐꯥꯎꯒꯠꯂꯛꯂꯝꯗꯦ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯃꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤꯅ ꯀꯨꯝꯍꯩꯒꯨꯝꯅ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯛꯇꯤ ꯎꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯖꯅ ꯁꯦꯝꯖꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯄꯨꯔꯅꯤꯃꯥꯒꯤ ꯑꯍꯤꯡ ꯑꯃꯗ ꯊꯥꯖꯅ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯍꯥꯟꯅꯒꯨꯝ ꯋꯥꯍꯣꯡ ꯑꯉꯧꯕ ꯑꯗꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯋꯥꯍꯣꯡ ꯑꯗꯨꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯃꯉꯥꯜ ꯀꯌꯥꯅ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯜꯂꯝꯃꯤ꯫ ꯋꯥꯍꯣꯡ ꯑꯉꯧꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯀꯣꯏꯂꯩ ꯂꯩꯅ ꯄꯥꯏꯔꯝꯂꯒ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯇꯣꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯡꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯁꯅꯥꯒꯤ ꯈꯣꯡꯅꯥꯡ ꯑꯣꯟꯈꯤꯔꯝꯃꯤ꯫
ꯊꯥꯖꯗꯅ ꯊꯣꯔꯛꯂꯤꯕ ꯂꯥꯏ ꯒꯨꯝꯂꯕ ꯎꯆꯦꯛ ꯑꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯇꯣꯝꯄꯣꯛꯁꯨ ꯌꯥꯎꯅ ꯎꯆꯦꯛ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯥꯏꯒꯤ ꯁꯥꯏꯑꯣꯟ ꯑꯣꯏꯔꯤꯕ ꯋꯥꯍꯣꯡ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯣꯡꯂꯝꯂꯒ ꯍꯥꯟꯅꯒꯤ ꯃꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯁꯤꯟꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯇꯣꯟꯕꯒ ꯂꯩꯆꯤꯂꯦꯝꯕꯤꯒꯅ ꯂꯨꯞꯈꯤꯕ ꯏꯐꯨꯠ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯉꯥꯜꯂꯕ ꯃꯉꯥꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯅꯤ ꯊꯥꯖꯔꯨꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯕꯨ ꯎꯖꯕꯗ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯂꯩꯆꯤꯂꯦꯝꯕꯤꯕꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯩꯄꯥꯛ 19ꯒꯤ ꯃꯄꯨ ꯑꯣꯏꯍꯟꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ꯫ ꯂꯩꯆꯤꯂꯦꯝꯕꯤꯁꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯇꯣꯟꯕꯕꯨ ꯅꯨꯡꯁꯤꯖꯕ ꯀꯧꯕꯅꯤꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯌꯥꯖꯔꯝꯃꯤ꯫ ꯂꯩꯆꯤꯂꯦꯝꯕꯤꯒꯤ ꯃꯄꯥ ꯇꯣꯝꯄꯣꯛꯁꯨ ꯃꯆꯥꯅ ꯃꯐꯝ ꯆꯥꯅ ꯂꯩꯔꯕ ꯑꯗꯨꯗꯗꯤ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤꯗ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯥꯄꯜꯅ ꯊꯨꯝꯍꯠꯂꯨꯔꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯍꯜ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨꯝꯁꯪꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯈꯤꯔꯝꯃꯤ꯫